आकाशवाणी इम्फाल निंगथौखोंgjam Suni na pau pazari ahanbada maruiba pau Manipur gi DGP Rajiv Sinha na hairi khulai paiba sing na micham miyam da landarakpa matamda mathau ningthi na pangthoktaba state amadi central force ngi mathakta matik chaba thabak lokhatkani security gi apunba kangbu amana kangpokpi jila dagi bom yauna khuchu khulai kaya phagatkre amasung Nongchu Bengal Bidhan Sabha na Aprajita Women and Child West Bengal Criminal Laws Amendment Bill 2023 pass tawkhre Manipur gi DGP Rajiv Sinha na hairi khulai paiba sing na micham miyam da landarakpa matamda mathau ningthi na pangthoktaba state amadi central force ngi mathakta matik chaba thabak lokhatkani wafam asi DGP na Imphal West Jila gi koktruk amasung kadangbanda kuki militant sing na drone sijinaduna bom pokha halakpagi thaudok thokraba matungda ngarang mafam adu chatuna yengsinbagi khongchet amada paumi sing na phongdokhibani Sri Rajiv na hai militant sing na drone sijinaduna bom pokha handuna misimina thon khibagi thaudok asi hakchin na lawi thaudo adugi matungda NSG yauna kendra sarkar gi makok thongba singa wari sanare thaudo adugi matangda thiganaba expert singi team ama Imphal la laklagani drone sijinaduna bom pokha hanbagi thaudok adu ningthi na thijinabagi damak mioi mangana saba committee ama su semkhre DGP na makha tana hai landarakliba singna ningai ba singi saruk singda thibu humbagi thabak chathaba hokre khusu kholai kayasu phagat pangamle thibu humbagi thabak asi mafam pumnamakta chathagani Kendra Sarkar gi maikaidagi Rajya Sarkar da piba yaba mateng sing pigani haibagi thajaba su pirakle miyamna Central Force lokthoknaba dabi tarokliba asigi matangda paumishing na hangba wahangi paukum piraduna DGP na hai Rajya sigi hauzik oiriba piba masida State Force khaktana thengnaba ngamloi aduna Central Force sing thambagi tangai phadaba lai State amasung Central Force ani punna khusamna duna thabak tongminari Social Welfare Mantri Hekham Dingo na hairi Kuki narco terrorist singi anoba lalong oina drone sijinaduna bom pokhay handuna micham miyam asi ana nanganbagi thaudok asi malemgi miyam akan mamongda yaningdaba phongtongna rakli wafam asi Sri Dingo na Imphal West Jila gi Senjam Chirangda drone sijinaduna bok mukhayanbagi thaudokta sokraba nupi macha amagi mayumda ngarang chatuna yengchenbagi khongchatu phongdokhibani mangna hai Lebak manunggi kanglupi irangda drone bomb amadi sniper na chingba sijinaduna landabagi thawong asi malemgi oina leiriba ain singda yade Tamthiba wakalon amaga loina chatharakliba lana si mipum khudingmangna rajniti gi khenaba thamdana amat oina mayukna fam thoi hauzik leiriba phibam asi ekoi khudingmak punchinduna thengnaminabagi tangai phadaba lei mangna makha tana hai kuki militant singi lan toina mayukna riba sekmai kendra da ehenba state forcing thamnaba honari Security Force na rajya sida pamdaba thodok sing thokpa thingnaba chinga masung tampaki mafam singda lepa leitana thibu humbagi thabak sing chathari Security gi apunba kangbu amana kangpokpi jila gi mark ching amasung harau thel da thibu humbagi thabak chathabada bom yauna khuchukulai kayamarum phagat khare police ki pauna hai kangpokpi jila gi mark ching da ngarang thibu humbagi thabak chathabada AK47 rifle ama magazine yauba HK33 rifle ama triple barrel rifle ama .22 gi rifle ama bore action rifle ama single bore barrel ama hand grenade ama kapa yariba nungmai maru khara radio set na chingba phagat ki Amaromda Security Force na Kangpokpi Jila gi harau thel da su thibu humbagi thabak chathaki maduda 2-inch motor bomb ani phagat ki hari tabiriba pawasi Akashwani Imphal dagini Nongchu Bengal Bidhan Sabha na ngarang Aprajita Women and Child West Bengal Criminal Laws Amendment Bill 2023 pass tawkhre bill asi Haukiba August thada RG Kar Medical College da Dr. Nupima Izat manghalaba matung tamthina hatkibagi thaudok adugi matungda bill asi pass tawkhibani bill adugi khana nainabada Nongchu Bengal gi Mukhy Mantri Mamta Banerjee na hai bill asida mara leiba miyoising ahakpa chairak piba yauri bill asida nupi angang singda minoi na chathabagi mathakta khwaidigi kanba chairak pinabasu yauri haina Mukhy Mantri na phongdokhi Nagaland gi Wakha District gi Administration gi makha Wakha Sati Smart AI Batch Assistant for Timely Health and Interface WhatsApp Chatbot ta 2023 gi e-governance ki National Award pibada Gold Award fangle Maharashtra gi Mumbai da ngarang pangthokiba 29 suba e-governance ki National Conference ta Manasi Rajya gi Upamukhy Mantri Devendra Fadnavis na pikibani Manasi e-governance ki lamda Nagaland achoba thodang lobagi damak Rajya sid an boina Manasi pirakpani
AI da batch tauba chatbot asina lamdam adugi mioisingda hiram kayagi maramda khangningbasing matam changdan athuba matamda khanganba ngamlagani. Chhattisgarh security force ka kuthokna bada Maoist ki mioi mapan sire thodok adu Bijapur jila amasung Dantewara gi tainaba Bastar division da ngarang thokibani. Bastar landam gi ngamkhai paring da yamlaba Maoist sing leire haiba akaknaba paw mo phangbadagi CRPF amasung District Reserve Guard ki apunba kangbu amani thibuhumgi tabak sathaki. Thibuhumgi tabak satharingaida ngarang ayuk mafam aduda leiba chingthaktagi Maoist singna nongmai kaplakpadagi security na handuna nongmai kapnabada mioi mapan adu laikidabani. Makoidagi khulai kaya marum phangle hari thododi makha tarakpa mafam aduda thibuhumgi tabak sathaki maragasida Bijapur jila da police na Maoist tarahumdoi fare. Rashtrapati Draupadi Murmu Maharashtra gi Latur gi manung chana leiba Urgilda Bishwa Shanti Buddha Bihara ngasi ayuk sangaragani thoramaduda Rajyapal CP Radhakrishnan Mukhyamantri Eknath Shinde Kendra gi Social Justice Rajya Mantri Ramdas Athawale amadi Upamukhyamantri Devendra Fadnavis na chingba saruk yagani. Rashtrapati na Udayagiri College Ground da pangthokpa Mahila Anand Mela bhedasu saruk yagani. Ngasi phongba pauche singi maroiba pausingi damak hauzik Ngangbam Amukhomba leire. Amukhomba Tagachiri Suni Kuki militants na drone sizinaduna misi mina nang khraba Imphal West Jila gi Kautruk amasung Kadangbanda DGP Rajiv Singh Hona ngarang chatuna yengsin khibagi pau drone attack tawrkhaba matungda Rajyapal Lakshman Prasad na Kendra gi Griha Mantri Amit Shah unakhiba amadi drone sizinaduna bomb gi landa chatharliba kuki terrorist gi mathakta sarkar na matik chaba thabak lakhotnaba dabi tawduna kaithel nupi sina irang horkhiba pausina ngaji phongba pauche singi maroi pausing ori kuki militant singi drone attack thengnaba energy da paupi khre kuki gi thawong sing thingnaba akanba thabak lokhali DGP haiba pau achina naharo gi thodanggi ani suba headline tawri pawasi Isel Express ta DGP na drone attack tawrkhiba mafam sing yengsin khre Central Force lokthokhrabadi State Force kaktana lana si thengnaba ngamloi Rajiv Singh chana libak ta kuki singe drone attack thengnaba energy commando laklagani DGP Imphal Free Press ta kuki gi drone ge attack thengnaba police na sem sare energy gi expert sing laklagani pongna phamda drone attack thengnaba khongthang pomba lokhotpa haure haina tongan tongama mongda headline piduna phongnari chana libak ta kuki na drone attack tawrkha matungda governor na Amit Shah ga unakre pauna ani soba headline tawduna phongli Sanga Express Manipuri da Manipur gi irang drug economy amasung Kristan world ga mari leinai haina awangba thaki intelligence sourcing na phongdokhiba wafam ama banner headline tawri drone hack pairakpaga kaptha gadori haiba paw amasu pawchi asigi ani soba headline tawduna phongli Manipur news da drone anti drone strategy yathoknaba sarkar na multi agency panel semkhre kuki singna civilian singda drone attack tawrkhiba terrorism gi thawongni haina Mukhyamantri Nongthombam Birian phongdokhi wafam banner headline tawri kaithel phambi singna siam banglo tamne khongchat lakpada police na thingkre pawama pawna phamgi ahamla maida maroi pawna phongli drone sizinaduna bomb thadarakpa yengchinaba awangba thaki committee semkhre pawama Imphal Free Press ta maroi pawna phongli Sanga Express English ta kuki chin terrorist singi mathakta matik chaba thabok lokholu haina taragi chaisuna sarkar da demand togi wafam pawsi sigi ahamla maida phongli Huelan pauda kuki terrorist singna don bomb attack chatharapgi mayukta UN Human Rights Council da wakat kare pau ani suba headline tawri Manipur Mail da drone sizinaduna bomb attack tawrakpa terrorism gi thawongni haina Mukhyamantri Nongthomam Birian phongdokhi wafam ahanba headline tawri People's Chronicle da Nagagi territory da Henjil Laktanaba NPO na section wafam phongdorli ha pawma pawsi sida maroi pawna phongli pawasi Tamelong Times tasu tongai mamong da headline tawduna phongli Ganfiu Mail da kuki militants na drone sizinaduna bomb thadaduna landarakpagi thawong yaningda phongdoktuna miyamna mairagi release chatkhre ha paw ani suba headline tawduna phongli Suni Thagachari Amukhomba aroibada maroiba paw amok Manipur gi DGP Rajiv Sinha na hairi khulai paiba singda micham miyamda landarakpa matamda mathong ningthina pangthoktaba state amadi central force singi mathakta matik chaba thabak lakhotkani Security gi apunba kangbu amana Kangpokpi jila dagi bomb yauna khuchu khulai kaya phagatkhre amasung Nongchu Bengal Bidhan Sabha na Aprajita Women and Child West Bengal Criminal Laws Amendment Bill 2023 pass tawkhre pawloijare